ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯤꯉꯣꯝꯕꯝ ꯒ꯭ꯔꯦꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯖꯤꯡ ꯍꯥꯏꯅ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯆꯥꯗꯕ ꯌꯥꯗꯦ, ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯥ? ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯕ ꯄꯂꯦꯝ ꯑꯣꯏꯕꯤ ꯀꯌꯥꯁꯤ ꯄꯟꯊꯧ ꯌꯥꯎꯗ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯇꯥꯏ ꯃꯩꯇꯩ ꯏꯃꯥꯁꯤꯡꯕꯨ ꯊꯧꯅꯥ ꯐꯩ ꯍꯥꯏꯅꯔꯤꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯀꯩꯊꯦꯜ ꯀꯥꯅꯅꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯌꯣꯝꯅꯕ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦꯅꯦ꯫ ꯄꯦꯜꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯀꯩꯊꯦꯜ ꯀꯥꯗꯧꯔꯤ꯫ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ꯫ ꯃꯥꯡꯒꯣꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯎ꯫ ꯂꯥꯏꯖ ꯃꯃꯤꯠ ꯅꯣꯏ ꯅꯣꯏꯗꯅ ꯁꯨꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯁ, ꯃꯤꯅ ꯁꯣꯝꯗ ꯃꯪꯗ ꯊꯧꯔꯥꯅꯤ ꯑꯣꯏꯗꯧꯔꯀꯥꯟꯁꯤꯗ ꯏꯃꯥ, ꯅꯪꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ꯫ ꯍꯩ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯊꯦꯡꯕꯨ ꯊꯦꯡꯃꯜꯂꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯇꯝꯁꯤꯁꯨ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯅ꯫ ꯑꯩꯁꯨ ꯊꯦꯡꯉꯤ꯫ ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ꯫ ꯐꯖꯅ ꯆꯥꯊꯣꯛꯂꯒꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯆꯠꯂꯦꯀꯣ꯫ ꯂꯥꯏꯖꯁꯨ ꯑꯍꯣꯏ ꯏꯃꯥ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯆꯣꯡ ꯆꯣꯡꯗꯅ ꯃꯇꯥ ꯑꯌꯦꯡꯕꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩ ꯀꯌꯥꯝ ꯆꯥꯟꯅꯗ꯭ꯔꯅꯦ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ? ꯎꯁꯣꯞ ꯆꯠꯂꯤ ꯃꯥꯜꯂꯤ꯫ ꯈꯪꯅꯤ ꯅꯪ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯃꯥꯡꯗ ꯂꯥꯏꯖꯅ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯀꯩꯅꯣ ꯂꯥꯏꯖ, ꯇꯞꯅ ꯂꯥꯛꯄ ꯍꯩꯇ꯭ꯔꯣ? ꯑꯔꯦꯝꯕꯗ ꯇꯨꯁꯤꯜꯂꯒ ꯅꯌꯥꯗꯨ ꯇꯦꯛꯑꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯖꯅꯤ꯫ ꯏꯁ, ꯑꯗꯨꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯇꯣꯏꯅꯦ꯫ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯄꯣꯏꯔꯩ ꯂꯨꯝꯕꯗ ꯌꯥ ꯇꯦꯛꯈꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯤ, ꯂꯥꯏꯖꯅ ꯄꯣꯏꯔꯩ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯀꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯦ꯫ ꯄꯣꯏꯔꯩ ꯂꯥꯏꯖꯒꯤ ꯃꯅꯥꯇꯨ ꯂꯩꯔꯒ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯉꯥꯡꯅ ꯅꯃꯥꯗ ꯍꯥꯏꯗꯧꯔꯥ? ꯍꯩꯔꯦꯅꯦ ꯏꯔꯥꯡꯗꯤ, ꯅꯪ ꯃꯉꯥꯏꯔꯦ꯫ ꯑꯁ ꯀꯩꯅꯣ, ꯊꯥꯗꯣꯛꯑꯣ꯫ ꯃꯅꯥ ꯄꯪꯕꯤ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯏꯔꯥꯡꯗꯤ ꯍꯩꯗꯣꯔꯤ꯫ ꯂꯩꯍꯧꯔꯣ ꯅꯪ ꯁ꯭ꯋꯥꯏꯗ꯫ ꯑꯔꯥꯛ ꯑꯔꯥꯛꯄ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯍꯧꯔꯣ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯂꯝꯕꯤꯗꯨ ꯊꯠꯆꯤꯜꯂꯤ꯫ ꯉꯥꯏꯈꯣꯍꯦ, ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯕ꯫ ꯀꯩꯅꯣ? ꯍꯥꯏꯒꯗꯧꯗꯣ ꯍꯥꯏꯔꯣ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯣ, ꯊꯧꯔꯥꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯍꯟꯖꯈ꯭ꯔꯣ, ꯑꯩ ꯁꯥꯎꯕꯤꯔꯣꯏ꯫ ꯄꯣꯏꯔꯩ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯒ ꯂꯥꯏꯖꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯖ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯕꯥꯃꯣꯟ ꯄꯨꯐꯠꯇ, ꯁꯧꯔꯥꯕ ꯏꯕꯨꯡ ꯁꯥꯕ, ꯆꯠꯈꯤꯌꯦ ꯁꯤ, ꯆꯠꯈꯤꯕ꯫ ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯤꯕ, ꯃꯥꯅꯗꯤ ꯀꯩꯝꯇ ꯈꯪꯕꯤꯗꯦꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯑꯌꯦꯡꯕꯤ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯥꯟ ꯆꯥꯅ ꯑꯌꯦꯡꯕꯤꯁꯨ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯖꯅ ꯑꯦ, ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯅ ꯑꯃꯨꯛ? ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯂꯥꯛꯏꯅꯦ ꯑꯩ꯫ ꯏꯇꯥ, ꯅꯪ ꯁꯥꯎꯔꯅꯣ꯫ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯕꯨꯕꯣꯛꯇꯣ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯛꯄ ꯐꯥꯎ ꯌꯥꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥ ꯃꯦꯝꯃꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦ꯫ ꯂꯥꯏꯖ, ꯅꯪ ꯃꯇꯝ ꯈꯔꯗꯤ ꯅꯇꯥꯒ ꯂꯥꯞꯅꯗꯧꯔꯦꯅꯦ꯫ ꯊꯅꯝꯒꯦꯕꯨ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯅꯤꯅ ꯃꯊꯟꯇ ꯊꯅꯝꯕꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ, ꯑꯅꯥ ꯑꯌꯦꯛꯄꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯑꯌꯦꯡꯕꯤꯅꯁꯨ ꯏꯇꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯩ ꯂꯩꯍꯧꯔꯦꯀꯣ꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯍꯜꯂꯛꯏ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯄꯥꯎ ꯇꯝꯒꯦ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ, ꯃꯇꯥꯡ ꯆꯥꯗꯕ ꯂꯥꯏꯕꯛ ꯍꯥꯏꯁꯤꯅꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯃꯌꯨꯝꯗ ꯆꯪꯉꯤ ꯐꯥꯎ ꯇꯜꯂꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯊꯧꯔꯥꯅꯤ ꯏꯕꯦꯝꯆꯥꯅ ꯍꯟꯕꯤꯔꯛꯑꯕ꯭ꯔꯣ? ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯕꯥꯃꯣꯟ ꯁꯛ ꯐꯖꯕꯕꯨ꯫ ꯄꯣꯏꯔꯩ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯌꯧꯕꯒ ꯉꯥꯡꯉꯛꯏꯁꯤꯕꯣ?
ngasi di magi nga thong makauraktre purabani yare isaudo lepuko Thaurani ibemcha chabada khara ngaujai saurambaga swai mangkhraga ngasi di kaudra kadai piro imada charanaga warning leirambani chap hek chari poiraisu nga thongba mayom adu mamada pi ibemcha mayomda pairaga harauna imanglomda changki poirai sor asangba mohondoi ha lambidagi na thorakpada ngai iyumda amu pilabani asumna matamdi kanana sukhamdi chayol ahum haukre laija isau langdana sanabundo pairaga kolgi pukri tamna lai imasinane sanabun khwangde yepasya khwangte ki tawipu sokhal haiwanida as aidi khoidause som saurakadoi yango madugi ayingbe haibidusu mabuk narinena mayum pandri phaulai khrage khallabra khangde maga chatminaradi kharasu bit yawbaneba thambal yam satlamini khophaja chongtharage hikningba ma phawri asu phajana satpasibu imana chahi magi manungda tangna satle haibani hikninga sui hekpa ngamdreni sonjabi mapuknina as kana ponte isingse khara thuna soklaga halawrage asumna laija isingdo soklaga mayumda hange haina phatlai thorakpada uri laptakna poireina u amagi makhada phamduna mangolomde yenglaklibadu uri adobo atamnana mangonde yenglaklibani haibadi khangba ngamde somda poiraisu mahakna laijada yenglibadu khangkhre khangbadagi mahak yengdaba sai laijana kaino igyamcha lapni yengdrasu adum nakna yengwa yadro poirai khangbu khangi laijana laktharakpaduda mushi ngangsi kaidubu laino soida cholo namana ngairamani angangne ngamuk charga lairusu is ngamuk charga lairusu kaina laibiro dana charage aduga igyam chadi bamona dro jak thongdana ima thurani gi mating pangu ba yadro swai shida kanai wakhalda mondrang sanai noba hey yare nang swai dana thandanga ga lehoro asi hairamlaga porai chatkhre laija sumachinda porok sonduna sanabunna do paikhatlaga chatki poire mamai leiraga nokphet tawna laijana chatkibadu haifet yinglamlaga masu mayum tamna chatkre somdana tharona nati ising sokbo asuk yamna koinabra haiwani kari tawraga leigeba yare ma khoidongna sauning bane swaida loi haitharakani koina ish ai khoi somdi karigi sauning liba ha karigi sauning inoba maram lei noidaga haidokpa yaba nati yare changucho chak thongnaba tawroro aina ne tombi hoida amta chalukige laija bit leitana lehawi matam kharagi matung namitchi laija hoigi leikai ge usop ama leibana laija mana hana poirei ki asada nganta sachilaga henjang semli yombu doge ahal sakhi ga punna laija chamam nana ine sakya nakhoyi ngasi chak thongna babamon kawbodo kana no nachada mukta haibiyuba sakhi no phet tawraga ho nangi poire haibudu su yawbani icha laijagi khalaga inena ne ngasi lakpagi haiba bamon maraktuda hapkhraban aihak leirati lakpu laklani laija miga lei haiba kawkhai haifet chongkhatlaga aya asing bairei ne laija na poirei bo pamjai haibasi makhoigi kholgi mi khaine ikhangda khangnaraba ngaktani ingaw ngaw jaba laijagi matauda mayamna su yamna luna tawbi nungsibi Sakina haima thangduna nakhut anawbadu sokpa tare ne ngai hakki matung laikai gi leisabi amadi bamon singsu mathang loina laknari leisabi mayam henjang semli leisabi amana laijada ita laija ita aying bido ukhida koirene nanga punbaso nabani bu yana dabaga leibra leite da kaide mado mamagi mapamda makhoi mabok na bai leikibani adunani oh aduneba nabani na bukhatnaba kai irang phabi leisabi amana laijada se kobi soibasya nei exam jada piru so salo ya ye sida piro laija poirei ki manakta praprap sangshilak kobi do pi poirei so laija da pairap yeng laga kobi do lowi laija mirak narak yeng laga nakhoi thaurani muk haidokhrake he poirei chekap tu thangkat laga thongge haina dap dawi laija su
पाइगै हेंजांग सेंफम लोमदा सेमचिल्ली लैसाबी मयामदो वा लाउना नोई मतम खरसु हौख्रे लाइजा इमुंगी पोचै खरा लैरुरगा हलकपनी खोलगी पुखरी यौरकपदा उरी पोइरै अमदी कनानो खंगदब नुपी अमगा नोक नोक्तना वारी सानरिबदो मदो उबदा लाइजागी थमोइदि मसिंग थिंगमदन मचेत ताना काइरि लाइजा मपी इरा चेना अहिना माबो अदोगी मतिक नुंसिजबा नुपी अमा ओइबगी इकाइबु फाव थादोक्तुना नंगबु नुंसि हाइदना फना तानजरबसु याखिदबगी मरमदि सिना ओइरेको लाइबक फैदा इनमन हक्ति इहमचानि सक्सुमानि आइगे यमचागी नुपी ओइबदि आइगुम्बिना मतिक यमचादि आइदि नोइगिना फमदा लमलानबि ओइरेको आइगे यमचा नंग यम फत्ते नंग आइगे पापुदबदि ओयुको असी हाइरमलगा लाइजा कपतुना चेनख्रे महाकना चेनखिबदो पोइरैगा वारी सानरंबा नुपीदुनासु उहौइ सोमदा लाइजा कपतुना इमुंगदा सेनचिल्ली थारो पाखतना है कैदौरगे इचाना कपिसिबो इचादा कनाना कै हाइरक्लिनो इमादा सिंगदा तमो इमा आइगे यमचा यम नुक्सी माना आइगे नुक्सीबा सुग्याम खंगबिद्रिसे करिगिनो अदुबोबा करी हाइरक्लिनो पोइरैना इचादा कैसु हाइरक्ते मादो खोलगी पुखरी मनाक्ता नुपी अमगा नोक नोक्तना वारी सानहौइ इमा यारे सेतो नुपाबो मा खक्तरो मासु मागे अपामबदा चचबनी मीगी पुंसीबो अखोइना थिंगदुबा याब्रो अदुइ सरुक इचासिदि केरगा नुंगाइना हेक लैथो इमा आइगे यमचा नत्तबा लमलानबा अमते येनिदि आई यम वारे थारोसु मचाबो ngaiहक थेमजिलमलगा थोख्रे नमितसिदगी लाइजा चाबा थक्पा मथोंग मरम अमता खंगखिद्रे मयांगसु यामना कंगसिलमी यमदगी मपानसु कया थोखिद्रे अदुबु लाइरबा ओइरुबना ममाना थबक चटख्रगा इमुंगी अवात अपा लैबा चटपा अमदि इसिंग सोकपदि याम तांगना मरक मरकता थोई सोमदना इबेम चाना हाय नंग अइना नुपी थियो हाइबसि याररोय नंग सुंया याररोय कइनो इमा हेक तोबगा मौ अइने हेना पुरकनिंगिनि अंगांग ओइरि तौबनि यारे अंगांग ओइरसु अदुम युमसिदा लैरगने लैसाबि फाजरसनि सिदा लैरगा थबकसु हल्लोय इमाना लोइना तौदोइनि तानिंगदेदा इमा मतम खितंग खंगाइबदा नचावा यम ngangningde खंगदे आइदि मौ पामे हाइसिनि ngaikoni he आइदि थारोगी मचानुपि लाइजसे ओन्थोकनासु नुंसिजख्रे मचिल मखाना यांग्लिबा nganghauran thanda adaida asi hairaga poirei thokre laija imongi pochai khara lairuraga halakpani poirei ubada mamai tu non tharaga chatki poirei angakpa phawi laija bu kaurei laija kaidorizan magi mong bataushi ngasina ahan basunate tasina da chatkredo warokan bi mahakti चेलकलिबने न तौरीदुसु लाइजा ममित्तगी पीले पलैतना तारकली असुमना मतम खरसु हौखी होंगी फजना नुपीदो याम होंगे हाइदुना पोइरैबु नुंसिदबसु नते महाकी थमोइदा हौजिकसु पोइरै नत्तना कनागी मफम पीद्रि नमितसि लाइजु होइगी मरी मता थोकनाबा अमगी सोरा तारमी तसिंगना महाक खोलगी लैकाइगी कर्म अमता चटखिद्रबनी हाना पोइरैबु उननबो होटनारंबदो हौजिक्ति पोइरै उदनबो लोटले महाक चत्ता यादबा ममानसु मीगी ममांगदा फजदे हाइमनबदगी लाइजे हिंजांग सेमनबा लाकली लैसाबी मयाम पुन्ना हिंजांग सेमिनरी बामोनसिंगदुगी मरक्ता पोइरैसु याउरी महाक जाका थोंफम खंगद्रबनी लाइजे येंगनबो होटनबदा अदुबो लाइजदि हन्ना फाव येंगलखिद्रे महौसागुम नुपी अमना लाइजा से नोय एग्याम जादा हिंजांग से पिरुरोसो नंग पिरुरो ngasidi नुपी अमदुना ए कैदौरगे लाइजा नंगबो हानगसु यामानद्रे नंग याम होंगी नमित कादु इकुट कुचिलगा मपान चुकया थोगलकपो उखिद्रे अदुगा नहान खैना इंजांग से मलाक्ट्रिदि कैगिनो कैसु तौदे वहाइसना लोइसिनख्रे हंगलिबो वहंग मयामदुगी पाउखुम ओइख्रे करीबो हाइरुनी मयामदुसु अमगा येंगनै हिंजांगदो लैसाबी अमना चंगदुना पीरुरे पोइरै मथमोइदा नुंगाइतबना पिक थनख्रे
ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯂꯥꯞꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯑꯗꯨ ꯂꯣꯏꯔꯦ꯫ ꯂꯥꯏꯖ ꯃꯌꯨꯝꯗ ꯃꯊꯟꯇ ꯍꯜꯂꯛꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯄꯣꯏꯔꯩꯅ "ꯂꯥꯏꯖ, ꯑꯝꯇ ꯉꯥꯏꯈꯣ, ꯑꯩꯒꯤ ꯌꯥꯝꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ." ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯖ ꯀꯩꯁꯨ ꯈꯨꯃꯝꯗꯕꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯄꯣꯏꯔꯩ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ꯫ ꯑꯌꯤꯡꯕꯤꯅ "ꯑꯩꯒꯤ ꯌꯥꯝꯆꯥ, ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯏꯔꯣ?" ꯄꯣꯏꯔꯩ ꯃꯀꯣꯛꯇꯣ ꯐꯠ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯨꯕꯗ ꯑꯌꯤꯡꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ "ꯑꯌꯤꯡꯕꯤ, ꯅꯪꯗꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯅꯍꯥꯟꯈꯩꯕꯨ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ?" "ꯅꯍꯥꯟꯈꯩꯗꯣ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯕꯣꯛ ꯅꯥꯕꯒꯤ ꯂꯩꯔꯨꯕꯅꯤ." "ꯑꯣꯍꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ. ꯅꯪ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯒꯦꯔꯥ?" "ꯏꯁ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ, ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯒꯦ." ꯄꯣꯏꯔꯩꯅ ꯂꯥꯏꯖꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯄꯨꯝꯅꯃꯛꯄꯨ ꯇꯝꯂꯤ꯫ "ꯑꯗꯨꯒ ꯑꯌꯤꯡꯕꯤ, ꯑꯩ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯅ ꯈꯪꯖꯤꯟꯅꯗꯕꯅꯤ. ꯑꯩ ꯁꯨꯃꯥꯏꯅ ꯆꯩꯅꯥ ꯐꯪꯉꯀꯥꯟꯗ ꯈꯪꯉꯤ ꯃꯥꯅ ꯀꯌꯥꯝ ꯋꯥꯔꯝꯒꯗꯕ." "ꯑꯗꯨꯒꯤꯕꯨ ꯀꯥꯡ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯂꯣ, ꯑꯩ ꯅꯝꯗꯅ ꯄꯨꯊꯣꯔꯛꯀꯦ. ꯃꯥꯅꯁꯨ ꯑꯩꯒꯤ ꯌꯥꯝꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯌꯥꯔꯛꯀꯅꯤꯗ, ꯑꯩ ꯍꯥꯏꯅꯒꯦ." "ꯑꯗꯣ ꯑꯩꯒ ꯎꯅꯅꯤꯗꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯨꯅꯨ, ꯂꯥꯛꯎ ꯌꯥꯔꯣꯏ." "ꯍꯣꯏ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯁꯤꯜꯂꯨꯈꯤꯒꯦ." ꯑꯌꯤꯡꯕꯤ ꯌꯨꯝ ꯌꯧꯕꯒ ꯐꯤꯔꯣꯟꯗꯨ ꯐꯠ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯖ ꯑꯌꯤꯡꯕꯤ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ "ꯅꯍꯥꯟꯈꯩꯅ ꯁꯤꯔꯨꯔꯕ꯭ꯔꯕ ꯅꯪ? ꯑꯩ ꯏꯊꯟꯇꯅꯤ ꯇꯣꯉꯥꯟꯅ ꯇꯥꯔꯤꯁꯦ ꯈꯪꯉꯕ?" "ꯍꯣ, ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯁꯥꯎꯔꯅꯨꯁꯦ. ꯑꯕꯣꯛꯇꯣ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯁꯍꯔꯗ ꯆꯠꯂꯒ ꯂꯥꯏꯌꯦꯡꯂꯣꯏꯕ ꯈꯪꯉꯕ? ꯑꯩꯅ ꯍꯦꯟꯅ ꯅꯪ ꯎꯅꯤꯡꯉꯤꯅꯤ. ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯥꯝꯆꯥ ꯃꯤꯔꯥꯏ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯥꯏꯖ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯀꯞꯅ ꯀꯞꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯪꯂꯦ ꯑꯌꯤꯡꯕꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯂꯥꯟꯅ ꯂꯧꯅꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅ ꯂꯥꯏꯖꯕꯨ ꯊꯦꯝꯃꯛꯏ꯫ "ꯌꯥꯔꯤꯁꯤꯗꯣ, ꯑꯗꯨꯏ ꯁꯔꯨꯛ ꯀꯥꯡ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯦ. ꯀꯥꯡ ꯅꯨꯃꯤꯠꯇ ꯀꯥꯡ ꯌꯦꯡ ꯆꯠꯇꯧꯅꯤꯀꯣ ꯏꯕꯥꯅꯤ." "ꯏꯇꯥ, ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦꯗ. ꯏꯁꯥꯁꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇ ꯌꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ." ꯑꯌꯤꯡꯕꯤ ꯄꯩꯔꯒ "ꯑꯣꯍꯣ, ꯑꯩꯅ ꯉꯁꯤꯈꯛ ꯍꯥꯏꯖꯕꯁꯤꯗ ꯌꯥꯗ꯭ꯔꯤꯕꯅꯦꯕ. ꯐꯩ ꯐꯩ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠꯇꯨ ꯌꯥꯜꯂꯒ "ꯑꯁ ꯏꯇꯥ, ꯅꯪꯁꯤꯃ ꯆꯠꯁꯦꯕ, ꯑꯩ ꯌꯥꯔꯒꯦ." ꯍꯧꯖꯤꯛꯇꯗ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ "ꯑꯗꯨꯅꯦꯕ." ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯀꯥꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯇꯥꯕꯨ ꯍꯧꯕ ꯂꯥꯛꯂꯤ꯫ "ꯏꯇꯥ, ꯏꯇꯥ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" "ꯂꯣꯏꯗꯧꯔꯦ ꯂꯣꯏꯗꯧꯔꯦ." ꯑꯌꯤꯡꯕꯤ ꯂꯥꯏꯖ ꯎꯕꯗ "ꯋꯥꯎ, ꯈꯨꯐꯖꯁꯤ. ꯅꯨꯄꯤ ꯑꯩꯅ ꯐꯥꯎ ꯉꯥꯎꯔꯤꯁꯤꯅꯗꯤ ꯍꯣꯔꯦꯟ ꯑꯩ ꯅꯪ ꯁꯤꯟꯅꯕ ꯉꯝꯗꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ." "ꯏꯁ, ꯌꯥꯔꯤꯕ ꯅꯪꯒꯤ ꯀꯥꯔꯟꯁꯤꯗꯤ." "ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯌꯥꯝ ꯐꯖꯩꯌꯦ. ꯏꯇꯥꯁꯨ ꯌꯥꯝ ꯐꯖꯩꯌꯦ. ꯏꯕꯥꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ. ꯌꯥꯔꯦ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ." ꯑꯌꯤꯡꯕꯤ ꯋꯥꯈꯜꯗ "ꯃꯥꯅꯗꯤ ꯈꯪꯖꯄꯣꯟꯇꯦ ꯉꯁꯤ ꯆꯦꯟꯗꯣꯔꯕꯅꯦ ꯑꯁꯤ." ꯑꯁꯨꯝꯅ ꯀꯥꯡ ꯆꯤꯡꯕ ꯌꯦꯡꯕ ꯂꯥꯛꯂꯤ ꯃꯇꯥ ꯑꯅꯤꯗꯨ꯫ ꯄꯣꯏꯔꯩꯁꯨ ꯅꯍꯥꯟ ꯃꯥꯅ ꯎꯅꯈꯤꯕ ꯅꯨꯄꯤꯗꯨꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯄꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯀꯥꯡ ꯆꯤꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯅꯤꯗꯨ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯛꯂꯤ꯫ ꯄꯣꯏꯔꯩ ꯆꯪꯁꯤꯜꯂꯛꯂꯒ "ꯂꯥꯏꯖ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯁꯨꯛ ꯌꯥꯝ ꯍꯣꯡꯈ꯭ꯔꯤꯁꯦ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯅꯣ? ꯑꯩꯒꯤ ꯌꯥꯝꯆꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ." ꯂꯥꯏꯖ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯕꯅ ꯍꯥꯟꯈꯤꯗꯨꯅ ꯃꯥ ꯅꯥꯟꯊꯣꯛꯀꯦꯁꯨ ꯉꯝꯗ꯭ꯔꯦ꯫ "ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯗꯦ." "ꯊꯥꯗꯣꯛꯏ. ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖ. ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ." ꯂꯥꯏꯖ ꯀꯞꯄꯒ ꯄꯦꯟꯗꯅ ꯆꯩꯔꯛꯏ꯫ "ꯊꯥꯗꯣꯛꯑꯣ. ꯑꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯧꯅꯕ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯊꯥꯅꯤꯡꯗꯦ. ꯊꯃꯣꯏ ꯄꯥꯟꯗꯕ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤ ꯍꯥꯏꯖꯈꯤꯕ ꯐꯥꯎꯕ ꯈꯪꯕꯤꯗ ꯅꯪꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯔ? ꯅꯍꯥꯟ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯥꯏꯅꯦ? ꯍꯧꯖꯤꯛꯁꯨ ꯂꯥꯛꯈꯤꯕꯅꯤ. ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ, ꯃꯥꯒꯤ ꯑꯣꯏꯅ ꯄꯥꯏꯔꯨꯁꯣ." ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯗ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯂꯥꯏꯖ ꯉꯛꯅ ꯄꯣꯏꯔꯩꯗ ꯌꯦꯡꯂꯤ꯫ "ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨ ꯈꯛꯇꯒꯤ ꯑꯁꯨꯛ ꯊꯤꯅ ꯍꯣꯡꯕ ꯍꯧꯅꯕ꯭ꯔꯣ? ꯍꯣ, ꯅꯅꯥꯎꯄꯤꯅꯦ. ꯁꯅꯥ ꯀꯧꯕꯅꯤ, ꯅꯅꯥꯎꯄꯤ." ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯁꯅꯥꯅ "ꯑꯩꯒꯤ ꯌꯥꯝꯆꯥ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ. ꯑꯩꯈꯣꯏ ꯂꯥꯏꯖꯤꯡ ꯈꯨꯜꯁꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤ. ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯊꯝꯕꯥꯜꯗꯤ ꯁꯍꯔꯗꯁꯨ ꯁꯥꯠꯇꯦ." "ꯐꯖꯕꯅꯤ.
ꯑꯗꯣ ꯁꯍꯔꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅꯤꯅ ꯁꯤꯗ ꯈꯪꯂꯩ ꯂꯩꯕꯁꯤꯗ ꯅꯪꯕꯨ ꯍꯩꯅꯤꯡꯕꯒ ꯄꯣꯛꯄ꯭ꯔꯣ? ꯏꯁ ꯈꯨꯠꯅꯨꯡꯉꯥꯏ ꯑꯃ ꯁꯤꯗ ꯂꯩꯕꯁꯤ꯫ ꯑꯦꯒꯦꯝꯆꯥ, ꯑꯥꯗ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ꯫ ꯀꯔꯥꯏꯅꯣ? ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ? ꯅꯨꯃꯤꯠꯇꯨꯗ ꯄꯣꯏꯔꯩꯅ ꯂꯥꯏꯖꯕꯨ ꯎꯍꯧꯗꯕꯅꯤ꯫ ꯂꯥꯏꯖ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯃꯈꯣꯜꯒꯗꯣ ꯁꯤꯔꯤ ꯁꯤꯔꯤ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯖꯩꯒꯦ? ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯑꯗꯣ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯍꯤꯟꯖꯥꯡ ꯄꯨꯔꯛꯇꯕꯩꯔꯣ? ꯈꯔ ꯈꯔꯁꯨ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯌꯨꯝ ꯍꯜꯂꯛꯄꯗ? ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯃꯥꯗꯣ? ꯂꯥꯏꯖꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯍꯩꯄꯥ ꯁꯥꯔꯛ ꯋꯥꯒ ꯉꯥꯡꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯍꯔꯥꯎꯖꯩ꯫ ꯍꯣ, ꯍꯤꯟꯖꯥꯡ ꯅꯠꯇꯤꯌꯦ, ꯏꯃꯥꯅ ꯄꯥꯝꯂꯤꯁꯤ ꯃꯃꯧꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯨ ꯀꯣꯛ ꯄꯨꯁꯤꯜꯂꯨ ꯀꯩꯅꯣ? ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕꯤ ꯊꯧꯔꯥꯅꯤꯁꯦ ꯌꯨꯝꯗ ꯄꯨꯖꯔꯒꯦꯀꯣ? ꯍꯣ, ꯄꯨꯖꯔꯣ꯫ ꯑꯗꯣ ꯏꯇꯥꯒ ꯏꯆꯟꯒꯗꯤ? ꯏꯆꯟ ꯀꯥꯏꯅ ꯍꯟꯕꯗꯤ ꯑꯃꯗꯨꯅ ꯇꯞꯇꯥꯏ ꯍꯜꯂꯝꯅꯤ꯫ ꯍꯣ, ꯅꯇꯥꯒ ꯑꯩꯒꯅ ꯁꯤꯜꯂꯒꯅꯦ ꯉꯁꯤ ꯏꯕꯥꯅꯤ ꯊꯨꯡꯅꯗꯣꯏꯁꯦ꯫ ꯅꯕꯥꯅꯤꯅ ꯁꯤꯟꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯣꯏꯔꯩ ꯅꯨꯃꯤꯠꯁꯤꯗ ꯆꯦꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥꯅꯁꯨ ꯂꯥꯏꯖꯕꯨ ꯃꯩꯇꯩ ꯑꯣꯏꯖꯔꯕꯁꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯕꯗ ꯌꯥꯝꯅ ꯄꯦꯟꯖꯗꯨꯅ ꯃꯍꯥꯛꯅ ꯉꯝꯖꯕ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯗꯨꯅ ꯃꯆꯥꯕꯨ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯒ ꯂꯥꯏꯖꯒꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯍꯥꯏꯗꯤ ꯄꯣꯏꯔꯩꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯅ ꯈꯨꯠꯂꯣꯛꯄꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯇꯣꯅꯥꯎ, ꯅꯪ ꯁꯤꯔꯦ? ꯑꯩꯅ ꯉꯁꯥꯏꯅ ꯅꯪ ꯅꯨꯡ ꯂꯣꯛꯄꯗ ꯑꯇꯣꯞꯄ ꯅꯨꯡꯅ ꯊꯦꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯣꯅꯥꯎꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯈꯨꯝꯂꯛꯏ꯫ ꯏꯇꯩꯃ ꯊꯧꯔꯥꯅꯦ, ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ? ꯁꯤꯗ ꯁꯨꯝ ꯈꯨꯠꯂꯣꯛꯄꯤ ꯁꯥꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯍꯦ, ꯆꯥꯛꯇꯤꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ? ꯋꯥꯒ ꯊꯩꯗꯣꯛꯁꯤꯟꯅꯗꯅ꯫ ꯅꯠꯇꯤꯌꯦ ꯏꯇꯩꯃ ꯊꯧꯔꯥꯅꯦ, ꯉꯁꯥꯏꯗꯒꯤ ꯁꯥꯟꯅ ꯂꯩꯕꯗꯨꯗ ꯍꯪꯕꯅꯦ꯫ ꯑꯩꯕꯨꯗꯤ ꯁꯤꯔꯦ, ꯃꯊꯪ ꯍꯧꯕꯗ ꯑꯃꯨꯛ ꯌꯥꯎꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯣꯏꯔꯩ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯖ, ꯌꯥꯔꯤ ꯈꯔ ꯁꯥꯟꯅꯔꯗꯤ ꯆꯥꯛ ꯆꯥꯊꯣꯡꯅꯕ ꯊꯤꯔꯣ ꯂꯥꯎ꯫ ꯅꯈꯨꯠꯅ ꯁꯥꯒꯗꯣ ꯁꯦꯡꯅ ꯍꯝꯗꯣꯔꯛꯎ꯫ ꯀꯩꯅꯣ ꯑꯩꯒꯤꯌꯥꯝꯆꯥ, ꯁꯣꯝꯗ ꯑꯩꯅ ꯉꯝꯗꯧꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯝꯍꯧꯔꯗꯤ ꯍꯌꯦꯡ ꯁꯥꯟꯅꯕꯗ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯏꯅꯦ꯫ ꯃꯌꯥꯝ ꯑꯣꯛꯍꯧꯅꯕ ꯁꯤ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯈꯤꯒꯦ꯫ ꯑꯣ, ꯆꯩꯁꯦ ꯅꯥꯕꯅꯤꯀꯣ ꯅꯪ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ꯫ ꯏꯄꯥꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯁꯤꯔ ꯇꯣꯅꯥꯎ? ꯌꯥꯏꯌꯦ ꯏꯇꯩꯃ ꯊꯧꯔꯥꯅꯤ꯫ ꯄꯣꯏꯔꯩꯅ, ꯇꯣꯅꯥꯎ ꯃꯔꯝ ꯃꯣꯛꯄꯅꯤ, ꯏꯕꯥꯏꯅ ꯉꯥꯃꯨꯛ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣ꯫ ꯏꯇꯩꯃꯅ ꯁꯥꯎꯔꯛꯀꯅꯤ, ꯇꯜꯂꯦ ꯀꯤꯖꯩ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯕꯥꯅꯤꯃꯛ ꯐꯨꯊꯖꯔꯛꯁꯅꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯏꯃꯧꯕꯨ ꯈꯨꯠꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯂꯤꯕ꯭ꯔꯣ? ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅꯦ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯏꯃꯧꯕꯣ? ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯃꯥ, ꯊꯦꯔꯨꯔꯒꯦ꯫ ꯇꯣꯅꯥꯎꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯇꯣꯅꯥꯎ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯌꯦꯡ ꯁꯥꯟꯅꯔꯁꯤꯀꯣ, ꯑꯩ ꯆꯪꯉꯦꯍꯦ꯫ ꯄꯣꯏꯔꯩꯁꯨ ꯂꯥꯏꯖꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯁꯨꯝ ꯍꯧꯈꯤ꯫ ꯂꯥꯏꯖ ꯀꯟꯅ ꯀꯞꯂꯤ꯫ ꯑꯩꯒꯤꯌꯥꯝꯆꯥ, ꯊꯣꯝꯕꯗꯣ, ꯑꯩꯈꯣꯏ ꯊꯣꯝꯕꯗꯣ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ? ꯏꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯄꯨꯖꯔꯛꯑꯒ ꯊꯝꯖꯕꯅꯦ꯫ ꯏꯃꯥꯒꯤ ꯇꯣꯝꯕ, ꯏꯆꯥꯗꯤ ꯏꯃꯥꯅ ꯀꯤꯀꯨ ꯁꯥꯟꯅꯕ ꯆꯠꯂꯤꯀꯥꯟꯗ ꯁꯤꯔꯝꯂꯕꯣꯏꯔꯦ꯫ ꯄꯣꯏꯔꯩ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯅꯣꯛꯂꯨꯔꯕꯗꯤ ꯂꯥꯏꯖ ꯁꯥꯎꯈ꯭ꯔꯅꯤ ꯈꯪꯕꯅ ꯊꯦꯝꯃꯛꯏ꯫ ꯌꯥꯔꯤ ꯇꯣꯛꯑꯁꯤ, ꯍꯌꯦꯡ ꯑꯩ ꯌꯥꯝ ꯆꯥꯅꯅꯦ ꯑꯃꯃꯨꯛ ꯄꯨꯔꯛꯀꯦ꯫ ꯀꯞꯄꯅꯣ, ꯀꯞꯄꯅꯣꯕ꯫ ꯌꯥꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯃꯥꯟꯅꯕ ꯂꯩꯔꯝꯈꯤꯗ꯭ꯔꯣ? ꯏꯅꯦ ꯑꯁꯇꯪꯕꯤ ꯍꯣꯏꯒꯤ ꯌꯦꯡꯒꯣꯜꯗ ꯑꯩꯈꯣꯏ ꯇꯣꯝꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯍꯧꯕꯅꯤ꯫ ꯑꯩ ꯌꯥꯝꯆꯥ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯂꯩꯔꯛꯑꯒꯦ꯫ ꯀꯞꯄꯅꯣꯕ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯔꯛꯎꯀꯣ, ꯁꯣꯏꯕ ꯌꯥꯔꯣꯏ ꯑꯩꯗꯤ꯫ ꯂꯥꯏꯖꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯁꯤ ꯃꯥꯒꯤ ꯌꯥꯝ ꯅꯤꯡꯊꯤꯖꯕ ꯌꯦꯟꯕꯤ ꯑꯃ ꯂꯩꯖꯩ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯃꯕꯨꯛ ꯑꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯏꯕꯦꯝꯆꯥꯗ ꯇꯝꯃꯤ꯫ ꯍꯩꯃꯥ, ꯏꯃꯧꯕꯨ ꯉꯁꯥꯏ ꯀꯔꯤ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦꯅꯦ? ꯏꯃꯥ, ꯑꯩ ꯉꯁꯤ ꯀꯔꯤꯝ ꯆꯥꯁꯤꯟꯗꯤꯌꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯁꯤꯈ꯭ꯔꯗꯤ ꯑꯩꯒꯤꯌꯥꯝꯆꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ? ꯏꯕꯦꯝꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯏꯃꯥꯅꯦ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯀꯧꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯕꯦꯝꯆꯥꯁꯨ
ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯀꯧꯔꯨꯔꯒ ꯂꯥꯛꯂꯤ꯫ ꯀꯗꯥꯏ ꯀꯗꯥꯏ ꯏꯃꯧꯒꯤ ꯈꯨꯠꯇꯣ ꯄꯤꯔꯛꯎ, ꯏꯃꯥ ꯌꯦꯡꯕꯤꯒꯦꯁꯦ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯣ ꯄꯤ꯫ ꯁꯅꯥꯔꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯇꯨꯅ ꯅꯣꯏꯒꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ ꯏꯕꯦꯝꯆꯥ, ꯅꯪꯕꯨ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯤꯁꯤꯡ ꯍꯦꯟꯒꯇꯧꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝꯆꯥ ꯍꯔꯥꯎꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ? ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯏꯃꯤ꯫ ꯏꯆꯦ, ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯈ꯭ꯔꯁꯤ꯫ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯏꯕꯦꯝꯆꯥ, ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯔꯁꯤ꯫ ꯑꯩ ꯃꯤꯒꯤꯗ ꯆꯠꯇꯧꯕ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯦꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯨꯋꯣ, ꯏꯆꯦꯅ ꯌꯦꯡꯕꯤꯔꯒ ꯀꯔꯤꯒꯤ ꯈꯨꯠꯇ ꯀꯔꯤꯁꯨ ꯄꯥꯏꯗꯕꯤ ꯍꯟꯗꯣꯏꯅꯣ? ꯑꯉꯝꯕ ꯑꯋꯥꯃꯟ ꯈꯔꯗꯪ ꯀꯠꯆꯍꯧꯒꯦ ꯏꯆꯦ꯫ ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ? ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯛꯇꯣꯔꯤꯕꯁꯤ ꯑꯩꯒꯤꯁꯨ ꯏꯁꯨꯅꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯦ ꯊꯣꯛꯑꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯏꯔꯩꯁꯨ ꯌꯦꯟ ꯑꯉꯥꯡꯕꯤꯗꯣ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯨꯔꯣꯏꯕ ꯉꯥꯏꯔꯝꯕ ꯂꯥꯏꯖ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯣꯏꯔꯩ ꯉꯛꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯦꯝꯃꯝꯃꯤꯗ, ꯑꯣꯟꯅꯔ ꯆꯠꯂꯨꯁꯤꯕꯣ? ꯍꯣꯏ, ꯌꯥꯗꯕ ꯑꯃ ꯂꯩꯇꯧꯔꯤꯅꯤꯅꯦ ꯄꯣꯏꯔꯩ ꯅꯪꯕꯣ꯫ ꯄꯣꯏꯔꯩ ꯃꯤꯡꯒ ꯁꯤꯠꯀꯠꯂꯛꯄꯗꯨꯗ ꯃꯃꯤꯠ ꯂꯪꯈꯠꯂꯒ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯥꯏꯖ ꯅꯣꯛꯁꯤꯟꯅꯔꯒ ꯐꯥꯒꯤ ꯇꯧꯕꯅꯦ, ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯀꯩ ꯄꯥꯎꯅꯣ? ꯇꯥꯟꯅꯕꯤ ꯁꯥꯟꯅꯁꯤ ꯀꯥꯏꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯋꯥꯔꯤ ꯉꯁꯤꯗꯤ꯫ ꯑꯁ, ꯑꯗꯨꯝꯕ ꯅꯠꯇꯦꯕ, ꯂꯥꯛꯇ ꯂꯥꯛꯑꯣ ꯇꯝꯕꯤꯒꯦ꯫ ꯄꯣꯏꯔꯩ ꯈꯪꯅꯤꯡꯅ ꯃꯥꯁꯨ ꯂꯥꯛꯏ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯅ ꯄꯣꯏꯔꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏ꯫ ꯄꯣꯏꯔꯩ ꯍꯔꯥꯎꯅ ꯑꯩ ꯃꯄꯥ ꯑꯣꯏꯒꯗꯧꯔꯕ? ꯂꯥꯏꯖ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ꯫ ꯏꯆꯜꯁꯨ ꯁꯍꯔꯗꯒꯤ ꯂꯧꯕꯤꯔꯨꯔꯁꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯉꯁꯤꯗꯒꯤ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯂꯥꯏꯖ ꯐꯔꯛ ꯇꯥꯅ ꯑꯗꯣ ꯌꯥꯝꯆꯥ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯗꯦ ꯌꯥꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯔꯣꯗꯁꯨ ꯄꯥꯎ ꯄꯤꯔꯨꯔꯤ꯫ ꯊꯥꯔꯣ ꯌꯥꯝ ꯍꯔꯥꯎꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯂꯥꯛꯂꯤ꯫ ꯏꯆꯦ ꯊꯧꯔꯥꯅꯤ, ꯏꯆꯦꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯍꯩꯃꯥ, ꯏꯅꯥꯎ ꯂꯥꯛꯂꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤꯗꯤ? ꯀꯥꯈꯠꯂꯛꯑꯣ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯏꯆꯦ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ꯫ ꯅꯅꯥꯎꯅ ꯍꯦꯟꯖꯥꯡ ꯈꯔ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗꯒꯤ ꯃꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯥꯁꯤꯕꯨꯗꯤ ꯑꯩꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯣꯏꯗ, ꯄꯨꯟꯅ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯍꯦꯟꯖꯥꯡꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯃꯥ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯅꯤꯡꯉꯛꯑꯦ, ꯇꯣꯅꯥꯎ ꯑꯝꯇ ꯀꯧꯕꯤꯔꯛꯀꯦꯔꯥ? ꯏꯕꯦꯝꯆꯥ ꯃꯃꯤꯠ ꯂꯪꯈꯠꯂꯒ ꯏꯍꯦ, ꯌꯥꯗꯦ ꯌꯥꯗꯦ, ꯍꯌꯦꯡꯋꯥꯏꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯁꯥꯟꯅꯗꯧꯅꯤ꯫ ꯊꯥꯔꯣꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒꯤ ꯃꯁꯨꯗꯅꯤ ꯃꯈꯨꯠ ꯊꯤꯜꯂꯤꯕ꯫ ꯃꯀꯣꯛꯀ ꯉꯥꯎꯔ ꯄꯣꯠꯅꯤ ꯏꯕꯦꯝꯆꯥ꯫ ꯂꯥꯏꯖꯅ ꯏꯃꯥ, ꯑꯩꯒꯤ ꯌꯥꯝꯆꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯕꯦꯝꯆꯥꯅ ꯀꯩꯊꯦꯜꯗꯅꯦ ꯏꯁꯨꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯨꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯛꯑꯅꯤ ꯏꯃꯧꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯏꯔꯩꯁꯨ ꯍꯜꯂꯛꯂꯤ꯫ ꯂꯥꯏꯖ, ꯅꯁꯥ ꯀꯩꯝ ꯇꯧꯗꯦꯀꯣ? ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅ? ꯍꯪꯉꯨ ꯀꯩ ꯋꯥꯅꯣ? ꯏꯃꯥꯅ ꯁꯤ ꯑꯉꯥꯡꯁꯤꯒ ꯍꯌꯦꯡꯋꯥꯏ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯧꯋꯦ꯫ ꯑꯩꯗꯤ ꯇꯣꯅꯥꯎꯒ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯂꯥꯏꯖꯅ ꯃꯆꯥꯗ ꯈꯨꯠ ꯊꯤꯜꯂꯒ ꯁꯤ ꯑꯉꯥꯡꯁꯤꯅ ꯀꯥꯏ ꯍꯥꯏꯕꯗꯨꯗ ꯄꯣꯏꯔꯩ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯉꯛꯏ꯫ ꯏꯕꯦꯝꯆꯥꯅ ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤ꯫ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯣꯏꯗ, ꯃꯥꯒꯤ ꯁꯤꯒꯤ ꯃꯇꯧꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯗ ꯏꯃꯥꯗꯤ꯫ ꯂꯥꯏꯖꯅ ꯃꯔꯛ ꯊꯠꯅ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯏꯃꯥ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯃꯧꯕꯨ? ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯗꯤ ꯈꯔ ꯀꯦꯁꯤꯟꯅꯕꯩ ꯋꯥꯇꯅꯤ꯫ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯃꯆꯥꯗ ꯈꯨꯠ ꯊꯤꯜꯂꯒ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯩ ꯃꯤꯡꯊꯣꯟꯁꯤꯒꯦ ꯌꯥꯝꯆꯥ? ꯄꯣꯏꯔꯩ ꯈꯣꯟ ꯀꯜꯂꯞꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯂꯥꯏꯖ ꯍꯥꯏꯐꯦꯠꯀ ꯆꯣꯡꯈꯠꯂꯤ꯫ ꯈꯪꯂꯗꯨꯅ ꯑꯗꯨꯕꯨ ꯃꯆꯤꯜꯗꯤ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯀꯅꯥ ꯈꯪꯖꯒꯦ, ꯏꯃꯥꯅ ꯀꯧꯕꯗꯨꯗ ꯀꯧꯖꯕ ꯑꯩꯈꯣꯏꯗꯤ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯍꯣ, ꯏꯃꯧꯁꯤꯗꯤ ꯁꯥꯎꯅꯨ꯫ ꯏꯆꯥꯗꯗꯤ ꯏꯆꯥ ꯍꯥꯏꯒꯗꯕ ꯈꯪꯖꯤꯜꯂꯨꯀꯣ꯫ ꯉꯥꯏꯈꯣ, ꯏꯃꯧꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯂꯥꯏꯖ ꯍꯥꯏꯐꯦꯠꯀ ꯈꯜꯂꯒ ꯏꯃꯥ, ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯏꯕꯦꯝꯆꯥ ꯊꯕꯛ ꯐꯨꯔꯒ ꯍꯔꯦ ꯍꯣꯏ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯂꯣꯟꯅ ꯂꯩꯕꯤꯔꯨꯔꯒꯦ꯫ ꯏꯕꯦꯝꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ
ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯧꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯤ ꯏꯕꯦꯝꯆꯥꯒꯤ ꯃꯁꯨꯗꯨ ꯄꯣꯏꯔꯩꯅ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯁꯅꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯅ "ꯏꯃꯥꯒꯤ ꯁꯅꯥ ꯃꯃꯥꯅ ꯍꯥꯏꯕ ꯌꯥꯎ ꯍꯥꯏꯕ, ꯏꯃꯥꯒꯤ ꯀꯨꯂꯣꯄꯤꯗꯤ ꯁꯥꯟꯅꯅꯤꯡꯗꯦꯕ, ꯈꯨꯂꯣꯛꯄꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯍꯥꯏꯕ." ꯁꯅꯥꯅ "ꯌꯥꯔꯣꯏ ꯇꯜꯂꯦ ꯑꯩꯗꯤ, ꯉꯔꯥꯡꯁꯨ ꯏꯃꯥꯅ ꯉꯁꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤꯅ ꯈꯨꯂꯣꯛꯄꯤ ꯈꯛ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯥ?" "ꯑꯁ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ, ꯅꯄꯥ ꯍꯦꯛ ꯂꯧꯔꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ." "ꯌꯥꯔꯦ ꯏꯃꯥ, ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯈꯨꯂꯣꯛꯄꯤ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯖꯥꯝ ꯍꯦꯛꯁꯦ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯧꯕꯁꯦ ꯀꯥꯡ ꯅꯛꯁꯤꯜꯂꯛꯄꯒꯤ ꯌꯥꯝ ꯃꯨꯜꯂꯒ ꯀꯦꯜꯂꯦ, ꯑꯕꯣꯛꯅꯁꯨ ꯖꯥꯝ ꯆꯥꯕ ꯐꯩ ꯏ ꯍꯥꯞꯄꯦ ꯍꯥꯏ, ꯏꯕꯥꯅꯤ ꯌꯥꯝ ꯆꯥꯍꯧꯁꯦ ꯍꯣꯔꯦꯟ." "ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯟꯅꯔꯁꯤ." ꯇꯥꯟꯖꯥꯗꯨꯗ ꯄꯣꯏꯔꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯎꯁꯣꯞ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ "ꯏꯆꯥꯁꯅꯥ, ꯄꯥꯕꯨꯡꯅ ꯏꯆꯥꯒꯒꯤ ꯏꯃꯥꯒꯒꯤ ꯉꯥꯃꯨꯛ ꯂꯩꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯂꯥꯏꯖꯒ ꯁꯅꯥꯒꯗꯣ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯌꯧꯕꯤ ꯇꯥꯟꯅꯩ꯫ "ꯀꯩꯅꯣ ꯂꯥꯏꯖ, ꯑꯉꯥꯡꯒꯗꯣ ꯃꯥꯟꯅꯩꯗꯣ, ꯅꯍꯥꯟꯋꯥꯏ ꯁꯥꯟꯅꯕ ꯂꯥꯛꯑꯝꯕ ꯇꯣꯅꯥꯎ ꯐꯥꯎ ꯄꯥꯈꯪ ꯐꯔꯕꯅꯤ, ꯅꯪꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯨꯗ." ꯂꯥꯏꯖ ꯁꯥꯎꯕ ꯁꯥꯎꯔꯒ "ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯕ ꯆꯥꯅꯤ, ꯅꯆꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯗꯣ, ꯑꯗꯨꯕꯨꯗꯤ ꯇꯧꯖꯧ, ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯂꯩꯖꯔꯤꯅ." "ꯄꯤꯛꯏꯜꯂꯕꯅꯤꯗ ꯑꯩꯗꯤ." ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯁꯅꯥ ꯁꯥꯟꯅꯔꯤ꯫ ꯂꯥꯏꯖꯅ "ꯏꯃꯥ, ꯅꯆꯥꯃꯨꯛ ꯀꯩꯊꯦꯜ ꯀꯥꯔꯨꯈꯤꯒꯦ, ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯀꯦ." ꯁꯅꯥꯁꯨ ꯃꯈꯣꯜ ꯃꯆꯥꯗꯨꯒ "ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯂꯨ, ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯅꯗ꯭ꯔꯕꯅꯤꯀꯣ." ꯄꯣꯏꯔꯩꯅ "ꯑꯁꯦꯡꯕꯩꯔꯣ?" ꯂꯥꯏꯖ ꯆꯞ ꯂꯦꯞꯈꯠꯂꯛꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯂꯥꯏꯖ ꯄꯣꯏꯔꯩꯒꯤ ꯈꯣꯟꯊꯤ ꯌꯥꯝ ꯆꯥꯔꯕꯅꯤ꯫ ꯃꯤꯅ ꯅꯣꯛꯅꯅꯤ ꯈꯟꯅ ꯉꯥꯡꯂꯤꯕꯅꯤ ꯄꯣꯏꯔꯩꯁꯨ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯥꯏꯖ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯀꯥꯡ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯅ "ꯏꯃꯥ, ꯄꯥꯕꯨꯡꯅ ꯉꯁꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯌꯦ." ꯂꯥꯏꯖ ꯃꯆꯤꯟ ꯆꯤꯡꯈꯠꯂꯒ "ꯏꯁ, ꯀꯥꯡ ꯑꯣꯏꯕꯩꯔꯥ ꯍꯥꯏꯁꯦ?" "ꯅꯠꯇꯦ, ꯏꯃꯥꯅ ꯄꯥꯕꯨꯡ ꯐꯥꯔꯒ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯅꯦ ꯍꯥꯏꯌꯦ." ꯂꯥꯏꯖ ꯃꯥꯒꯤ ꯐꯦꯅꯥꯗꯨ ꯁꯠꯂꯒ ꯊꯣꯝꯒꯦꯅ ꯐꯠ ꯅꯣꯟꯈꯠꯂꯛꯏ꯫ ꯁꯅꯥꯗꯤ ꯄꯥꯏꯈꯩ ꯆꯦꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯃꯃꯥꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯐꯤꯅꯥꯠꯇꯨ ꯃꯈꯥꯗ ꯊꯝꯂꯒ ꯁꯠ ꯇꯣꯡꯁꯤꯜꯂꯒ ꯁꯥꯎꯅ ꯄꯣꯏꯔꯩꯗ "ꯏꯁ, ꯐꯥꯕꯅ ꯑꯩ ꯌꯥꯝ ꯆꯥꯅ ꯐꯥꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯝꯁꯤꯜꯂꯤꯅꯦ, ꯑꯉꯥꯡꯗ ꯂꯩꯍꯧꯔꯣ ꯅꯪ." ꯄꯣꯏꯔꯩꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯁꯅꯥꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯁꯅꯥꯅ "ꯏꯃꯥ, ꯑꯩ ꯇꯥꯄꯥꯔꯤ ꯍꯣꯏꯗꯤ ꯍꯦꯟꯖꯥꯡꯁꯦ ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦ." ꯂꯥꯏꯖꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯈ꯭ꯋꯥꯡꯗ ꯄꯥꯜꯂꯕ꯭ꯔꯅꯦꯍꯦ, ꯈꯔ ꯈꯔ ꯏꯀꯥꯏꯌꯨꯅꯦ, ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯕ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ, ꯏꯃꯥꯒꯤꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯆꯥꯅꯤ." "ꯍꯣ, ꯑꯩꯈꯣꯏꯗꯤ ꯃꯌꯨꯝꯗꯒꯗꯤꯅꯦ ꯀꯣꯏꯆꯪ ꯆꯪꯖꯔꯛꯇꯤꯌꯦ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯇꯝ, ꯁꯤꯅ ꯅꯆꯥꯒꯤ, ꯅꯆꯥꯒꯤꯁꯤꯗ ꯈꯔ ꯍꯦꯟꯅ ꯅꯩꯔꯛꯑꯒꯦ ꯇꯧꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯀꯌꯥꯗ ꯃꯥꯟꯅꯔꯤꯕ ꯃꯃꯥ ꯃꯆꯥꯁꯤ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯗꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ, ꯃꯃꯥ ꯑꯩꯐꯥꯎ ꯑꯁꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯔꯛꯇꯦ ꯍꯥꯏ ꯋꯥꯅꯤ, ꯍꯦꯔꯥ ꯃꯥꯁꯨ ꯅꯤꯡꯕ ꯊꯨꯡꯖꯁꯅꯤ ꯃꯥꯏ." ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯄꯣꯏꯔꯩꯅ "ꯃꯤꯁꯤꯡꯁꯤ ꯉꯝꯃꯤꯗꯀꯣ, ꯑꯇꯧꯕ ꯄꯣꯠꯇꯨꯕꯨ ꯇꯧꯗꯦꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ." "ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯥ? ꯑꯩꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯗꯧꯅꯒ ꯇꯧꯕ꯭ꯔꯅꯦ? ꯋꯥꯊꯤ ꯋꯥꯔꯦꯝ." "ꯃꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯁꯥꯒ ꯆꯥꯗꯈꯩ ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯈꯤꯕꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯔꯦꯅꯦ, ꯊꯧꯔꯥꯅꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ?" ꯂꯥꯏꯖ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦꯗꯅ, ꯍꯩꯄꯥ ꯁꯥꯔ ꯉꯥꯡꯉꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ, ꯁꯥꯎꯖꯤꯟꯅꯔꯒ ꯆꯪꯍꯧꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ." "ꯑꯁ, ꯑꯁꯤꯕꯨ ꯊꯑꯣꯏꯒꯤꯒ ꯊꯤꯒꯠꯂꯤ, ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯃꯈꯣꯏ ꯃꯄꯥꯁꯨ, ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯒ ꯆꯪꯈꯤ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯍꯧꯔꯤ, ꯃꯆꯤꯟꯗꯁꯨ "ꯅꯨꯡꯁꯤꯗꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ?" ꯁꯣꯝꯗꯅ ꯁꯅꯥꯅ ꯍꯦꯛꯇ ꯂꯥꯛꯊꯩ꯫ "ꯄꯥꯔꯤ, ꯍꯣ ꯄꯥꯔꯤ." ꯄꯥꯔꯤꯅ "ꯌꯥꯝ ꯑꯍꯟ ꯁꯥꯏꯗ." ꯁꯅꯥ ꯇꯨꯡꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯈꯪꯉꯥꯡ ꯉꯥꯡꯉꯛꯄꯗꯨꯗ ꯁꯅꯥ ꯈꯪꯅ "ꯍꯣꯏꯃꯥ, ꯈꯪꯉꯤꯅꯦ, ꯉꯥꯎꯕ꯭ꯔꯅ ꯃꯤꯒꯤ ꯇꯨꯡꯗꯒꯤ ꯅꯥꯔꯣꯟꯗ ꯋꯥ ꯉꯥꯡꯉꯛꯏꯗꯣ?" "ꯑꯇꯩ ꯂꯥꯏꯔꯤ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯀꯔꯤꯒꯤ ꯑꯣꯏꯅꯦ, ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯅꯤ." "ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ?" "ꯏꯁ, ꯀꯩꯗꯧꯖꯩꯒꯦ, ꯃꯣꯏꯅ ꯊꯣꯡꯕꯤꯕ꯭ꯔꯣ ꯍꯤꯟꯁꯥꯡꯒꯁꯦ?"
ꯇꯥꯟꯖꯥꯗꯨꯗ ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯔꯒ ꯄꯥꯔꯤꯒ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯏꯃꯧꯕꯨ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤꯕ꯭ꯔꯣ? ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯍꯣꯏ ꯏꯃꯥ, ꯅꯃꯧꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯥ ꯄꯤꯖꯅꯤꯡꯗꯅ ꯊꯣꯡꯉꯤꯅꯦ, ꯁꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯁꯥꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯄꯤ꯫ ꯊꯕꯥꯁꯨ ꯇꯞꯅ ꯂꯧꯔꯒ, ꯏꯃꯧꯗꯤ ꯊꯑꯣꯏꯒꯤꯒ ꯊꯣꯡꯉꯤꯕꯣꯏꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕ ꯄꯥꯔꯤ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯔꯦ, ꯏꯃꯥꯅ ꯈꯔ ꯉꯥꯡꯁꯦ ꯊꯦꯝꯅꯧꯗꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯅꯥꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯃꯃꯧꯗꯕꯨ ꯏꯃꯧ ꯀꯧꯗꯕ ꯃꯈꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕꯤꯗꯨꯗ ꯀꯧꯒꯗ꯭ꯔꯥ? ꯌꯥꯔꯤ ꯁꯤꯃꯁꯨ, ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯔꯗꯅ, ꯌꯥꯔꯦ, ꯅꯕꯥꯅꯤ ꯊꯣꯛꯄ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯏꯪꯈꯣꯜꯗ ꯆꯪꯈꯤꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯗꯦ꯫ ꯅꯨꯄꯤꯒꯤ ꯂꯥꯡꯗ ꯄꯪꯊꯔꯣꯏꯗꯕ ꯅꯨꯄꯥꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯤ꯫ ꯊꯕꯥ ꯏꯁꯧ ꯂꯥꯡꯂꯤ, ꯁꯨꯝꯗꯤ ꯂꯤꯁꯤꯜꯂꯛꯂꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣꯗꯅ, ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯤꯃ, ꯏꯁꯧꯗꯣ ꯂꯦꯞꯄꯨ꯫ ꯏꯃꯥꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯁꯅꯥꯗꯣ ꯍꯥꯏꯕꯤꯌꯨꯔꯣ? ꯑꯩꯁꯨ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯗ ꯁꯅꯥꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯅꯕ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ꯫ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯕꯥ ꯃꯧ ꯍꯥꯏꯕ ꯂꯥꯛꯂꯤ꯫ ꯊꯕꯥꯅ, ꯏꯆꯦ, ꯑꯩꯒꯤ ꯋꯥꯗꯤ ꯅꯣꯏꯅ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯁꯤ꯫ ꯂꯥꯏꯖꯅ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯕꯥ, ꯏꯌꯥ ꯌꯥꯔꯦ, ꯏꯆꯥꯅ ꯑꯁꯨꯛ ꯄꯥꯝꯖꯔꯕꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯐꯠ ꯊꯣꯛꯂꯛꯂꯒ, ꯏꯃꯥ, ꯆꯥ꯫ ꯊꯕꯥꯅ, ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯗ ꯍꯥꯟꯅ ꯄꯤꯌꯨꯅꯦ, ꯏꯃꯥꯗꯤ ꯀꯣꯟꯅ ꯂꯧꯔꯁꯨ ꯌꯥꯏ꯫ ꯄꯣꯏꯔꯩ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯅꯦꯝꯅ ꯍꯦꯟꯅ ꯅꯤꯡꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤ ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯌꯥꯅꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫